ꯌꯥꯝꯅ ꯉꯛꯂꯤꯕ ꯄꯥꯎ ꯑꯃꯅ ꯂꯨꯄꯥ ꯂꯥꯛ 23ꯒꯤ ꯔꯦꯁꯟ ꯗꯤꯃꯥꯟꯗ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁꯅ ꯀꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁꯛꯈꯪꯂꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯃ ꯂꯨꯄꯥ ꯂꯥꯛ 23ꯒꯤ ꯔꯦꯟꯁꯝ ꯗꯤꯃꯥꯟꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯝꯕꯗꯒꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 23ꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯥꯇꯥ ꯑꯦꯔꯤꯌꯥꯗꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯃ ꯂꯨꯄꯥ ꯂꯥꯛ 23ꯒꯤ ꯔꯦꯟꯁꯝꯗ ꯐꯥꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯗꯨ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯅ ꯍꯦꯛ ꯐꯪꯕꯒ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯈꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄ꯭ꯔꯚꯨꯃꯥꯟ ꯌꯥꯗꯕ ꯆꯍꯤ 22 ꯑꯄꯣꯛꯄ ꯕꯣꯂꯥ ꯌꯥꯗꯕ ꯀꯧꯏ꯫ ꯃꯍꯥꯛ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯅꯨꯗꯔꯤꯄꯨꯔ ꯈꯨꯜꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯊꯥ ꯑꯁꯤꯒꯤ 25ꯗ ꯏꯝꯐꯥꯜ ꯒꯣꯂꯥꯄꯇꯤꯗ ꯂꯩꯕ ꯌꯨꯝ ꯑꯃꯗꯒꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯐꯥꯅꯕ ꯄꯨꯂꯤꯁꯅ ꯀꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯦꯡꯛ ꯌꯨ꯫